tongan ba luk tara taret na punduna semkiba Folks Working Committee ki luching makada hayeng lamdam asigi district khuding makta miyamna wakat mifam chathabiyu haina committee asigi advisor thoiding zam manihar na fundurakli Folks Working Committee na sinduna ngasi Palace Compound laiba Castle Hotel da pangthokpa pawgi mifam amada wapam ase fundukleduna mahak na makata na hai hojik lamdam asida oiriba fibam asigi matangda MLA yankhaina makhoi ki oiba Fidep ama lauthoknaba thakiba pung kun marigi matam madu loikhre adumoinamang hojik fawba MLA sing asina chapchaba Fidep ama lauthokpa ngamdriba ase luchingba sing asina mama lebak nungshiba ngamdre haibadu takpani maramaduna numit humni gi manungda lamdam asida leiriba political party sing amadi MLA yankhaina committee asiga unadna lamdam asida thokliba issue asigi matangda khana nainabagi matam pigadabani karigumba piriba matam asigi manungda committee asiga unanaba sindrabadi akan bakhongjang kaya changsinaba semsare committee asina changsilakpa khongjang singda public property sokadaba amadi violence yawba khongjang amata ngasi fawba changsilaktre adumoinamang Government of India amasung Government of Manipur na miyamgi apamagi mayokta makhatana thabak tawbadagi khamba ngamdaba miyamgi ihau ama laklabadi madugi tekchak committee asina puba ngamloi Nakalamromda lamdamasigi police station taruk na ponba mafam singda nauna afaspa thamjilakpa ase miyamna yabangamloi ek ase khudakta marufang na lauthokhigadabani Micham miyam hatpa yauna Manipur gi apunba saktamda singnarakliba illegal immigrants sing ase masa masagi maramda deport tawgadabani amade Manipurda NRC chanahanduna miyam ase pukning wakhal leitana lehangadabani Jiribamdagi Micham taruk kuki kulai paiba sing na fakraga mihathina hatokhiba thawong aduda chenaba sing athubada phagatuna chairak piu amadi thawong aduda chenaba luk khudingmak terrorist organization ni haina lautokadabani haina su mahakna makatana fondurakle to ekona apel tokjeningbadi haijaningbadi mari lena bakatse authority da hairiba mihata sing adu kana no kari no kada lege ai besi ifong fong na khangaba ngakani na madu athuba matamda pharga leba myam khangna pharga anda lairiba india gi adugum lo basa da kangna singi matung ina makoi pibe abadan di du review haibasimaga koi hayengi simagar pena oijabaga loina na hairiba wafama simak koi nang asimak tatrasu hayengmak koi bagi concern je minister da governor da admari le da authority jing ji da koi memorandum pisan jargani ani subada chin ku ki zau ki vigilance bagi makoi gi MLA koi minister yauna ngasigi isusi manipur da toy ba kuki gi lala si makoi na lead orakanda tawbuna maram orakanda akoi jing si leader ne haidana akoi na threat lawrakanda ngasi Mobile Unlawful Activities Act Mahamasu Taurabanina Unlawful Activities Act Makada Makoisi Terrorist and the Kudakta Lafokadamani